Hayengdagi pung nifuga nipangi Manipur ban kaukre. Tiam konjilaikai laikhidraba khulngakpa takelamba manoranjan mihat kamari lenana semkiba JSina hayeng January gi tang kungi ayuki pung manga dagi January kungani thoigi ayuki pung manga fawba Manipur pumbada pung nifuga nipangi ban kaukre. JSina thadorokpa cherol amada misi asiga mari lenana JSC gi makedigi memorandum amangarang Chief Minister da pisinduna Taliba demand sing pung kunga marigi manungda thabakta onthoknaba khanganki adubu thariba matamasi loiba phawbada lengaki makedigi positive oiba response amata piraktabana lamdam asigi CSO singa khusam naraga pung nifuga nipangi ban taunanaba phirep asi laukhibani ban asina incessant service amadi dharma karamaga mari lenaba thabakti council loi haibaga lonana saksingadoriba bangi khongjang asida lamdam asigi CSO club maina paibi amadi miyamna mateng pangbiu cherol asina makha taraduna haibada ngarang sagol senemitki ayu angan bapung aniram taba matamda kangchupki singthakta kuki militant singna chatharakba attack ta takhelamba manoranjan laikhidabani mahak mamang sahi lisingani kunga humdoi me ahumdagi haurakiba kuki nako terrorist singna maiteida landarakpadagi ima leibak kidamong mayumda halaktana kangchup maikeiromda khulngaktuna lerakhiba miyoini Miyoi mari hatlamba Sikh Regiment na sinagadabani Ningthau khongkha Kenel Farm tawduna leiba Ningthau khongkha khunaugi miyoi mari hatlambagi thodokta senaba mihatpa Sikh Regiment na puthoktuna lengakta sinagadabani Sikh Regiment na mihatpa puthoktriba phawba asiba haksang sing laukhiroi haiduna Thinungai Jila Parishad ki member Oinam Joy Chandra na phongdorakli laikhidraba singi haksang lauroi haibagi firep asi ngarang numidang Ningthau khongkha khunauda famkhiba khunja singi oiba mifamna laukhibani Joy Chandra na makata na phongdokhibada laikhidraba Oinam Bamonjau amadi mahaki machanupa Mani Tomba Thiam Somen amadi Ningthau jamnabadi hairiba miyoi mari asi farm tawduna leijabani Makoibu kuki khulai paiba oigani singnaba singna narolda laklaga tamthina hatlamba asi akanba mawngda yaningde mihat asi miyambu ngak senana baleriba Sikh Regiment ki kangbo amana Casper gari yauna water supply de ising lauba laklamlaba matungda ikan kanadana minute 10 rom leraga thokiba thodokni mihat pa asigi langla langjing Sikh Regiment na khangpham thoi maram asina mihat pa Sikh Regiment na puthokadabani haiba demand tawraduna miyam ngakpa ngamdraba Central Force sing asidagi lokthok pikro makogi mahutta miyambu ngak senba ngamgadaba State Force oina thambiro haiduna phongdokli Republic Day saruk yaroi haiduna maheiroi singna hairi Indiana British ki makuttagi ning tamduna maromdom lengak chaba haukiba numit puning singduna January 23 ta pangthokadoriba Republic Day ge thoramda Imphal College ki maheiroi singna handak chahi gi oina saruk yaroi haiduna laukthokre Hairiba phibam asida sedasida thokliba thanipal henjilaklaba irang asi mapung phanna laksenaba India lengak na hona dabagi thongbu yaningdaba oina Republic Day ge thoram yaudana bawarip laukhibani loinana Manipuri University ki makhada leriba college singnasu hairiba thoramasi saruk yabigano haina Imphal College ki maheiroi singna college asigi campus ta pangthokhiba pawgi mifam amada phongdokre Matamatamgi oiba ipaw update singadamak miyamna channel asibu nungsibiduna like comment subscribe tawiramo